Bird flu state mapan yore bird vaccine gi khanaba hokre. India gi tongan be state tare ta bird flu laisat chandorokpagi nungnang ne ringei da Delhi aduga Maharashtra dasu laisat asi chandorok le haina confirm tawre. Avian influenza haina khangnaba laisat asina Uttar Pradesh, Haryana aduga Gujarat ta laisat asina nabu uchek sikhrabani. Marak sida Parliamentary Standing Committee Animal Husbandry gi senior official sing somon tawkre. Ngasi meeting pangthokadoriba sida leibak sida animal vaccine singa mari leinaba wafam sing yengsingani. Delhi dadi Gazipur da leiba wholesale poultry market matam kharagi oina thingjin khibata natana usek pusilakpasu thingkhre. Assam aduga Chhattisgarh dasu section thorang lokhatkre. Mamang chayol da leingak na laisat asiga mari leinana sengdor khibadadi laisat asi zoonotic ni adum oinamak mioibada sandorokpagi paw leite haikibani. Aduga topa paw mana COHSEM gi parikha matau karam na pangthokani haibagi khana nainakre. COVID-19 laisat manung the Council of Higher Secondary Education Manipur na lauba parikha 2021 matau karam na pangthokani haibasida principal singi oiba mifamama Johnstone Higher Secondary School da pangthoktuna khana nainakre. COHSEM na sinduna pangthokiba thoramadu da council gi chairman L Mahendra na phongdokibada examination pangthokpa pamlabasu matam sang na lairik tamdana matau karam na parikha thagani. Matam khara lairik tamba yaribara online da tawba class asina yagadoribara haibagi matangda institute singi waja singna hakthengna wari sanaba duda khana naina khibata natana parikha pangthokadoriba sida face mask upa social distancing thamba sanitizer sijinaba amadi ising marang kaina thambagi wafamsu ama toina khanaki hairi. Aduga topa pawmana COVID-19 pandemic asi singthaningai oina laksilakli leibak sidasu tika thana ba thorang pak sanna paikhatnakre. India pumbagi oina pandemic oiba century asigi sathiba launa ganba laisat coronavirus na nauna naba mioi lising tara taruka chahum tara mathoi thengnaduna apunba anaba masing crore amaga lakh mari ga lising humpu taruka chamnga mawdramnga sure. Haukiba pung kunmari da mioi lising tara taruka chamapan yangkhai mapan naba phabadagi apunba naba phaba masing crore amaga lising mawdrani thoiga chamapan chungna mapan yaure. Mathaki hariba matamasi gi manungda laisat sina naba mioi chamaga humphuma thoi sikhibaga loinana laisat sina nabadagi sikhiba apunba masing lakh amaga lising yangkhai ma thoiga chama humpu sure. Leibak sinba thungna January tara taruktagi COVID-19 thengna ba tika thaba horagani. Ahanba khongthang asida doctor sing healthcare worker sing frontline worker sing amadi safai karmachari singda khudong chaba piraga hogadaba si malemgi manungda singthaningai oigadaba khongthang amani. Khongthang asida Bharat Biotech ki Covaxin aduga Oxford Serum Institute of India gi Covishield vaccine ani asi drug regulatory DCGI na hanana emergency gi sizinana ba ayaba pikhrabani. COIN app sizinaduna massive vaccination drive mans tawgani hairi. Covaxin aduga Covishield animak vaccine dose anira kapkadabani masina laisat asidagi ngakthokpa ngamnabani. Vaccine animak degree Celsius anidagi nipan phawba haibadi normal freeze da thamba yagani. Puthok pushin tawba aduga thambada komna ngamhangani. Manipur dasu coronavirus vaccine tika thabagi drive sathagadoriba sigi mangoinana thorang lokhatkre. Leibaki atai mafamda tawnabagumna state health department ki makhada mock drill phawba pangthokhrabani. State asida coronavirus na nahanbagi chang haukiba thatara asigi manungda khwaidagi yamdana laisat asina naba mioi tara mari khak ngarang January tara da ihan hana thengnakhre. Ngarang dagi ngasi ayuk phawbuda nupi taret yauna punna mioi tara mari khak laisat asina nauna naba thengnabani. State asida laisat asi sandorokpa horokpadagi hojik phawbuda laisat asina nahankiba punba masing lising kunipan ga chatruk humpu sukre. Masi ayuk phawbuda laisat asina nabadagi pharaklaba mioi kuncha mapan mayumda hankiba si tharga hojik phawbuda laisat asina nabadagi pharakhiba punba masing lising kuntaret ka chani panchung na manga yaure. Hojik laika nariba masingsu samri marphu khakta ngaire. Naba phabagi changchada mawdratare dasmik suino ama yauduna awang nongpok state singi manungda Manipurna laisat asi henjinna sohalaba ahum suba mafamda leiri. Nauna positive oirba singadu Imphal West gi mari, Imphal East gi ahum, Bishnupur gi ani, Surachandpur gi ani ni hairi.